ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯁꯔꯣꯏ ꯈꯥꯡꯉꯝꯗꯥꯏ ꯈꯥꯡꯕꯁꯤ ꯃꯥꯏꯀꯩ ꯃꯔꯤ ꯁꯨꯝꯗꯥꯏ ꯅꯤꯄꯥꯟ ꯉꯥꯛꯂꯤꯕ ꯏꯕꯨꯙꯧ ꯕꯔꯤꯃꯄꯨ ꯄꯨꯅꯦꯝꯖꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯃꯥꯏꯅ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯂꯥꯏꯁꯣꯟ ꯑꯁꯤ ꯁꯣꯟꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯤ: ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯑꯆꯨꯞꯄ ꯂꯩ ꯃꯂꯥꯏ ꯈꯨꯟꯗꯥ ꯑꯍꯥꯟꯕ, ꯁꯔꯤꯛ ꯃꯄꯥꯟ ꯊꯥꯕ ꯅꯣꯡꯊ꯭ꯔꯩ ꯃꯧ ꯁꯤꯡꯕ ꯏꯄꯨꯊꯧ, ꯅꯆꯥ ꯅꯅꯥꯏ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯤ ꯍꯥꯏꯔꯒ ꯏꯁꯥ ꯏꯁꯥꯒꯤ ꯈꯨꯟꯗꯨ ꯄꯟꯕꯤꯔꯒꯅꯤ꯫ ꯍꯀꯣꯝꯒꯤ ꯀꯨꯝꯖꯥꯗꯒꯤ ꯀꯨꯝꯁꯤꯒꯤ ꯀꯨꯝꯖꯥ ꯐꯥꯎꯕ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯍꯟꯕꯤꯌꯨ꯫ ꯀꯨꯝꯁꯤꯒꯤ ꯀꯨꯝꯖꯥꯗꯒꯤ ꯅꯣꯡꯃꯩꯒꯤ ꯀꯨꯝꯖꯥ ꯐꯥꯎꯕ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯆꯥ ꯅꯅꯥꯏ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯆꯥꯕꯤ ꯆꯥꯅꯧ ꯃꯅꯥ ꯃꯁꯤꯡ ꯑꯊꯨꯝ ꯑꯍꯥꯎ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯕꯨꯙꯧꯗ ꯀꯠꯆꯔꯤ꯫ ꯏꯕꯨꯙꯧꯗ ꯀꯠꯆꯕ ꯃꯅꯥ ꯃꯁꯤꯡ ꯑꯁꯤ ꯅꯆꯥ ꯅꯅꯥꯏ ꯇꯤꯃꯨ ꯐꯠꯇꯕ, ꯇꯤꯟꯖꯥ ꯐꯠꯇꯕ, ꯂꯩꯁꯥ ꯐꯠꯇꯕ ꯄꯨꯝꯅꯃꯛꯇ ꯁꯤꯟꯅꯕꯤꯗꯨꯅ ꯍꯥꯎꯔꯩ ꯈꯥꯅ ꯄꯥꯡꯕꯗ ꯍꯣꯏꯊꯕꯤꯗꯨꯅ ꯅꯆꯥ ꯅꯅꯥꯏ ꯇꯥꯏꯕꯪ ꯄꯨꯝꯅꯃꯛꯄꯨ ꯁꯤꯗꯌꯟ ꯅꯥꯗꯌꯟ ꯉꯥꯛꯄꯤꯌꯨ ꯄꯨꯅꯦꯝꯖꯔꯤ ꯍꯥꯏꯅ ꯑꯍꯥꯟꯕꯗ ꯈꯣꯏꯔꯝꯒꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯅꯣꯡꯄꯣꯛ ꯑꯣꯜꯂꯒ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯉꯥꯛꯄ ꯏꯄꯨꯊꯧ ꯃꯥꯔꯖꯤꯡ ꯅꯅꯥꯏ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯤ ꯍꯥꯏꯔꯒ ꯏꯁꯥꯒꯤ ꯈꯨꯟ ꯄꯜꯂꯒꯅꯤ꯫ ꯍꯀꯣꯝꯒꯤ ꯀꯨꯝꯖꯥꯗꯒꯤ ꯀꯨꯝꯁꯤꯒꯤ ꯀꯨꯝꯖꯥ ꯐꯥꯎꯕ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯍꯟꯕꯤꯌꯨ꯫ ꯀꯨꯝꯁꯤꯒꯤ ꯀꯨꯝꯖꯥꯗꯒꯤ ꯅꯣꯡꯃꯩꯒꯤ ꯀꯨꯝꯖꯥ ꯐꯥꯎꯕ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯆꯥ ꯅꯅꯥꯏ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯆꯥꯕꯤ ꯆꯅꯧ ꯃꯅꯥ ꯃꯁꯤꯡ ꯑꯊꯨꯝ ꯑꯍꯥꯎ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯕꯨꯙꯧꯗ ꯀꯠꯆꯔꯤ꯫ ꯏꯄꯨꯙꯧ ꯀꯠꯆꯕ ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯆꯥ ꯅꯅꯥꯏ ꯇꯤꯟꯃꯨ ꯐꯠꯇꯕ, ꯇꯤꯟꯖꯥ ꯐꯠꯇꯕ, ꯂꯩꯆꯥ ꯐꯠꯇꯕ ꯄꯨꯝꯅꯃꯛꯇ ꯁꯤꯟꯅꯕꯤꯗꯨꯅ ꯍꯥꯎꯔꯩ ꯈꯥ ꯄꯥꯡꯕꯗ ꯍꯣꯏꯊꯕꯤꯗꯨꯅ ꯅꯆꯥ ꯅꯅꯥꯏ ꯇꯥꯏꯕꯪ ꯅꯆꯥ ꯅꯅꯥꯏ ꯄꯨꯝꯅꯃꯛ ꯁꯤꯗꯌꯟ ꯅꯥꯗꯌꯟ ꯉꯥꯛꯄꯤꯌꯨ ꯅꯤꯖꯔꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯍꯨꯝꯁꯨꯕꯁꯨ ꯑꯩꯈꯣꯏꯅ ꯋꯥꯡꯕ꯭ꯔꯦꯟ ꯂꯣꯝꯗ ꯈꯥꯔꯣꯝꯗ ꯑꯣꯜꯂꯒ ꯏꯕꯨꯙꯧ ꯋꯥꯡꯕ꯭ꯔꯦꯟꯗ ꯋꯥꯍꯩ ꯆꯞ ꯃꯥꯟꯅꯕ ꯋꯥꯍꯩꯁꯤꯅ ꯑꯩꯈꯣꯏꯅ ꯂꯥꯏꯁꯣꯟ ꯑꯁꯤ ꯁꯣꯟꯕꯤꯔꯒꯅꯤ꯫ ꯑꯗꯨꯒ ꯏꯔꯣꯏꯂꯣꯏꯕ ꯑꯩꯈꯣꯏꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯈꯥꯒꯤ ꯃꯥꯏꯀꯩ ꯉꯥꯛꯄ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯗꯁꯨ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤ ꯆꯞ ꯃꯥꯟꯅꯅ ꯁꯣꯟꯕꯤꯔꯒ ꯍꯥꯏꯔꯤꯕ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯂꯥꯏꯁꯣꯟ ꯑꯁꯤ ꯁꯣꯜꯂꯨ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫